ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯥꯃꯤꯛꯁꯤꯗ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯤꯄꯜꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯒꯤ ꯅꯥꯃꯥꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯪ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯅꯍꯥꯁꯤꯡꯁꯤꯅ ꯖꯣꯕ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯅꯅꯕ ꯃꯣꯏꯗ इंटरप्रेन्योर होइननबा मखोइदा फाइनेंशियली कोइ सपोर्ट पिबिबा केंद्र सोथरिसे मणिपुर सोथबनने अदो एजुकेशन से बैकबोन ओइरमदे करी ओइरमे इकोनॉमी इज ए बैकबोन ओइरम गदबो ओइरम यामना सुनदब पॉलिटिक्स बदे आई पार्टिसिपेट तौरोय आ लुहोंगबा अमदि स्वरा चटपगी एमएलए सु ओइनिंगदे